ngasi numida waram phongkhiba tongan manipuri siphongsinga masum thokhiba thawdo wathoksingi maruebi ipausing mayamna thamjagi ahanbada kanglaipak ki mairadi lokosaraga MU da favoritism nepotism tawduna recruitment taw lep kadabani haina case ena khongjang sangsinkhre Manipur gi mairu lup ama oiriba kanglaipak students association case ena ngasi Manipur University da favoritism nepotism amadi lautuna duna recruitment taw lep kadabani haibadabi tawduna mairoi sing akan khongjang ama sangsinkhre khongjang adura police ka yamna sauna mukna bathokre ngasi mairoi sing sangchiliba khongjang asigi matangna KSA gi president Sukham Vidyanandana phungdokhibadi Manipur University da lisang sina satharakliba aran amot thabak thoram sing matam gi oina sengdoknaba semdoknaba KSA na hotna duna lakhi masigi manungsana Manipur University gi Manipuri Department da thulakpa wathok ama haibadi recruitment process ki matangna assistant professor ani launaba hana notification thoktuna process tawba haukrabasu anauba head of department HOD ama laklaga nauna specialization on thok unsin tawraga criteria sudaba miyoibu favoritism amadi nepotism tawduna hapnabu hotnari haiba khangmangkhim mana makha tana phungdokhibada criteria sudaba miyoibu eligible uhelaga khananabu honarakpa si yarui haiduna KSA amadi Manipur University da tamliba mairoi singna head of department unaduna wari sanakhi wari sanaba matamna yamna khalubada maring marang tabada hangoi tujungba amadi khalhaidaba wakhal amada puthoktuna wanglakhi loinana mahairoi khunaibu lan uhanba yaba thawong kya HOD oiriba miyoyesina honarakhi maki thawong si mahairoi khunai ni yapham thokti haibadegi maki matakta lokhatpham thokpa action lokhatkadabani haina ngasi mahairoi singna khongjang sangsinkhibani KSA na Manipur University gi oina thabak haptok hapsin tawbagi matangda matam sangnadagi hoduna yengsinduna lakpada MU gi asoiba thabak thoram sing haibadi ek amadi rule na sing mari lenaba regulation sing violate tawduna satle haiba tuan praja section kya digi wakat lakhi aduguma wakat sing adu yengsinduna sumthokna ba hona rakhibani adubo HOD oiriba miyesina masagi asoiba sumthoktana mairoi sing yam lan uhanana ba hona kiba siganingde maki aranba sing adu sumthoktriba faw makhatana khongjang sangsinkhigani haina phongtokhe ngasi mairoi sing na sangchiliba khongjang gi saruga ma oina MU campus manungda KSA gi masing yamlaba mairoi sing na sarug yaduna tuan khulau sing lauduna festul paiduna khongjang sangsinki laukhiba khulau sing aduri stop favoritism nepotism and conspiracy in recruitment stop re-engagement of retired teacher complete all the pending teaching and non-teaching recruitment process amadi respect the sensitivity of teacher student relationship haibasini han spouse ta palakli amaromdana sakpi garom romdagi Kuki militant sing pik thana tongba TaTa Truck ama sugunu tamna sangsinkhre haibadagi khunja sing ahing tumnadre ngara ayuk sakpi karong yaudringai mongbi amadi lamkanglok Kuki beles ani asidagi apaba makhalgi kusukulai paiba Kuki militant sing TaTa Truck ama tonglaga sakpi karong romdagi sugunu tamna sangsinkhre haiba pau tabadagi sugunu amadi akoibida laidiba khunja sing ahing tumnadre haidi sugunu da laiba khunja kiana pauksi asida phongdorakpagi matung inadi pau si tabadagi sugunu amadi akoibida laiba khunja sing ahing tumnadana kari thoklagadagi haibigi mipaiduna lenaki TaTa Truck ama pik thana tongduna sangsinki hairiba Kuki militant sing asina lakpa yariba lambi asi nungpal Kuki beles lalaga warkhu amadi tabokpi Kuki khul asida kumlaga makhatana sakpi molbem amadi selkui hairiba Kuki khul asida station tawduna leiraba matungda sugunu romda makhatana sangsilakpa yana leiri haibasini pausin hai sakpi molbem amadi selkui Kuki khul ani asidagi awang pangna lalaga thingang phai hairiba Kuki khul asida haujuk Kuki militant singi asaw punpham oiduna leiri hairiba mafam asida United Kuki Liberation Front UKLF ki afaba makhal gi kulai paiba Kuki militant sing yauna punsinduna leiraga wa tanafam oiduna leiri hairi thingang phai hairiba mafam asidagi sugunu amadi serau tana lakpi ki lambi asi yamna khudong sa boy maram aduna sakpi karong yoramdai digi TaTa Truck ama pik thana tongduna afaba kulai paiduna sangsinkhre hairiba Kuki militant sing asina ikui kuidana sugunu amadi akoiba mafam singa landarapa yabigi akiba yamna sauna leiri hairi panba yabadi Kaksin district Sandel district ama Susampur district ahungi lonabada sialiba Manipur tural gi mathakta Kuki kulai paibising akan mamongda ngak sienbagi thabak sathaduna
upaki thong ama saduna sugunu amadi serauna singba mitagi khulsingda yamna laina sangsinduna landaningba matamda landana ba thabak pekhatle haiba tabadigi haujik sugunu amadi serauna singda leiriba mitai khulsing mi paiba pokna duna leiribani amaromdana Kuki militants na numay kap tharaktu landarak padigi senjam sirang amadi akoi bida leiba khunja sing leitana leiba ngamdre ngarang ayuk pung mga adigi hauna Kuki militants na senjam sirang amadi kadang ban gi akoi mafam sina numay kap sinduna akan mamong da landarak hibaduda hairiba khul singi khunja sing leitana leiba ngamdre ngarang numidang pung 12 makhairam taba nong suringi matamdasu senjam sirang khul amadi maning thangba sarukta Kuki militants na akan mamong da numay kap tharaktuna landarakhi khunja sindagi phanga pawgi matung ina di Kuki militants na harau thel mulai amadi sangsang na singba Kuki khul singdagi numay kap tharakpa aduda khunja sing masa masagi mayumda leiba ngamdabadagi nong marakta labuk lamhangda thoktuna amadi maira sangna singba tungan ba mafamda sangjufam lauduna lekhi Kuki militants na numay kap tharakpa aduda khul ngakpa khunja singna su handuna numay kapki numidang pung 12 makai khar helakpa matamdagi Kuki militants na numay kapal lepki haidi pawsin hai numay kapal lep khrabasu amuhana landarakani haibigi singnaba leibidagi khunja sing safagadaba mafamda thaidokna duna leinakhi hauji Kuki khulai paibe singna khulingduna leiriba mafam asi harautel sports university gi mathak thangba singyang parenga naknana leiriba Kuki khul sing haibadi harautel mulai amadi sangsang hairiba Kuki khul sing asi hairiba khul sing asi da hauji masing yamlaba afaba makhalgi khulai paibe Kuki militant sing sau saduna leiri Kuki khul asiga phawdok phawjin yaba afaba lambi matam kharagi mamangda sem sabagi thabak paikhatkibadagi singthak yauna gari thousand duna khuchu khulai amadi chana thaknaba polam sing pushilakpada yamna khudong chaba mafam ama oiri maram aduna hariba mafam asita leiriba Kuki militant sing asi takthokpaga loinana bunker sing sidokpagi thabak manipur lengana athuba matamda thabak oina paikhatpiu haina su khunja singna phongdorakli atopa pawamana Lupa crore taragani thoirongi number 4 ga korana miyoni fare Tripura romni gi Assam state fawraga number 4 puthok pusin tawre habigi akaknaba pawma phangbadegi special task force STF Assam gi kangbuna ngarang Guwahati gi Khanapara area lambi dalakpa gari sing check tawbagi thabak sa thaba matamda miyoi ani number 4 kg 1.5 ka korana fare hari pawsnai number 4 ga korana fare miyoni dudi Zaman Ali amadi Salimuddin kawi Gorai Mali dagini makoi dagi phangwa number 4 adu international market lupa crore kuntragani thogi bill oigani thagalaba number 4 ga loinana miyoni edu mari lainaba police da khusinakre hairi atopa pawmana sajibu nongma panba kabui singi sahi hauba numi ni haina warep lokre kabui customary council na sinduna kabui khul singdagi khulbu khulakpa amadi khulgi thaubai singi mihut yauna Mifam amangarang April kunganipan songbum kabui kunjawda pangtokre mifam adugi wafamdi kabui gueba tangtaba kumhawbagi numit lepani haina kabui customary council Manipur gi president ke gangmu mai kabui na press thokpa sirol amana hairi sirol sin hai kabui singi mangda tariba arang arak kharaduna mapa mapugi satnalon amadi satnabi kawthoktuna furukya amadi horakam khangdaba lamja saragum lairi Ipai pugi satnabi karino phizena karam bano hanglubada matik saba pakhum piba ngamdabana ayam oirakli masidagi kabui furpu kanjanaba kabui customary council na honaduna lakli hari honaduna lakli bisingi manungna kabui furumna mitokki matau laurubagi amadi anawba semjin sajinba kya thajana laurubadagi kabui goeba ipai pugi nat nomgi mangtharakli asigumba mangtharakliba asidagi kannanaba ahanbada kum hauba numiki matangda khananai na khiyari serol sinhai kanagumana walking tha amana sajibungi nongma panba ani asi asumsumda khanakhi kabui customary council kupna khananai naraba matungda aikhoigi sembiba mapu ragangda ayet palaitanaba kabui natki satnabi matung inasu ke gangmu mai kabui na sembiba mapuda yenkhong tamduna thawni khiyari yenkhong tambagi khudamda Bai sagan haibadi sajibu nongma panba sina asumba mangni maram aduna kabui gi sahi kumnum ini haina amatu oina warep lokre hairiba numena sida kabui gi su sahi hauba new year oide haina warep lokre atopa pawmana yamna ngakpa ama oina nambol kha jiri da leiba yum tareta numidangi matamna nung thajilaktuna amadi laisireng chashilakpagi thabak satharakpada kanana tawrakpano haiba khangba ngamdana leiri
Nambol Police Station gi manung chana Nambol Khajari mamang lekai da leiba ingkhol nung amagi yum tare romna numidang gi matamna numit tare ni sumna nung thajulakpa madi laisilakpagi thabak chathaduna leiri thawong asi kanana tawbuno hai phawsu phaw khang ngamdana leiri haidi pausi asina phangba paw ki matu ine numidang gi matamda ngasi dagi numit taruk ni gi mamang dagi nung thajulakliba imung singaduri Nambol Awangjari mamang lekai da leiba maibam koba mitei Loitongbam Abanu Devi Yumkhaibam Angobi Yumkhaibam Ingosa Sairem Saranjoy Shomen Biramangol amadi Danajit hairiba miyoi sing asigi yumdane hairi hairiba yum sing asida numidangi matamda tangkak kiyarak thokna nung thajilakpagi thabak chatakhi ahanmada naha kharana ngauksin phajinaba amadi lamen tuyen masingna nungna thajilakpa oiramba yai haina khanbadagi singnaba amata pokluba laikhide hairi adubo lepa leitina numidangi matamda hek oirakpaga hairiba ingkhol nung adugi mayum sing aduda ngehak kanaraga nungna thajilakpagi thawdo asi ngarang phawbo leptana adumak thokli hairi pausin hai nungna thajilakpa numit nini ni surakpa matamda singnabadagi ingkhol nung adugi miyoi singna tungan ba mafam singda ahing chupa mikup nahom singna leinaduna kanana sa tharagibano haiba khangdoknaba senaduna lekhi adubo senana nung thabagi thabakti dumuk sa tharakhi kanana tawribano haiba khangba hauju phaw ngamdri hairiba angakpa thawdo asigi paw laikai gi miyoi singna tarakpadagi laikai miyam amadi khulngak liba khunja sing amadi arambai tengol gi thomi sing yauna senaduna nung thajilakliba miyoi sing adu thiraba sunga si phawba langla langjut amata phangma ngamdri haujut phawba hi oina nung thajilakpa adu da miyoi amata aso apan yawba amadi akai atoi thokpa letri karigumba kanda keji amarom lumba nung thajilakhi karigumba dana nung jirang sasilakhi oiragliba thawong sina mafamadura leiba imung singi miyoi sing wakhal leitana leiba ngamnadre numidangi matam oirakani khanbada nupi angang sing yumdagi mapan thokpa kinare numit tadringai sak thongduna sanare loinana laikai miyam numidangi matamda ingkhol nung adubusu ngak senduna nung tharaglibadu kanano haiba khangdoknaba yamna kana honari nung tharaglibadu da law khongma tawruba madi usi thawoidaba thawong utluragana amuk hena nung thajunbagi thabak chathari haidi thawdo aduga mari lainana laitongmam sanjina phongdokhibada thawong asi laitinga mari lainabra habsi thidopagi thaba hausu chathari adubu chathariba thawong asigi matangna asengba ma khangdoknaba konabada lamdam asigi miyam amadi akhangai sing mateng pangbinabasu haijarakli haidi atopa pawmana lai harawigi thorom tangai fadana pangthokhom thui Mariam Leselon digi hauna lamdam asigi puari nat amadi sana kanglon gi matangna sugaina takliba lai harawigi thorom tangai fadana pangthokhom thui haina Department of Art and Culture gi Deputy Director Z Dharmadas Harmana phongdokre wapam asi Malem Pumbada pangthoknabagum International Dance Day 2024 gi thorom Kanglei Indigenous Martial Arts and Cultural Society Kimax na sinduna Kwakaithel hainau khongnem bida leiba Pitambola English School la pangthokpa thorom da haikibani ngasigi thorom adu Kimax ki President Ningthausum Ajit Kumar amadi school asigi Principal Korakham Nilima Devi na mapu oiba miyoi singoina saruk yakhi atopa pawmana Assam da khundariba mitei amadi mitei pangal sing mitei mek tambinaba milal gi thaumi mari Imphal thadokre mitei irol iek loina sidol apun balu milal kanglei pakna lamdam sigi miyam amadi mapal da soina khunda duna leikraba miyam bu lamdam sigi amata ngairaba mitei mek Manipuri lengana sakhangduna gazette notification thoktuna English singani ge taruk tagi lamdam sigi mai tampham sangsingda tamba hawkhiduna ngasidi master gi thak phawbu yawna tamkhraba sibu hinganabagi panamda paring naina lemna Directorate of Language Planning and Implementation Government of Manipur ga milal gu samnaraga mitai mayek tammagi khongjang le palaitana sangsinduna lakli haina milal na press thokpa sirol amana haidi sirol sin hai ngasi April 18 dagi milal gi thaumi mari haibadi Langoljam Nungai Lembi General Secretary Paunam Thakaba mitai Secretary Education Maibam Indrajit mitai Secretary Finance Sinam Kundinsa Assistant Secretary Finance amadi Assam gi MYFA gi President Seram Herazit amadi Milal Assam Masaloishan gi Thangjam Rozian gi kusamnaraga Assam na suina khunda adun leiriba mitei amadi mitei pangal sing lemna mayek tamina bagi damak Imphal thadokra haidi Milal gi thaumi sing asina Assam gi Manipuri sing na namna tariba singda lemna mayek tambi bagi khongsat asi mafam adugi MYFA amadi Milal Masaloishan Assam kusamnaraga Mepung kudimak mapung phana mitei mek haitriba phawba tambinaba sanction minagani masi handa Assam lengana satliba sayes gi February da cabinet mifamna pass tawkhraba matung March 10 da Assam lengana Assam na khundariba Manipuri singda mayek asi tamba yari habigi
ꯆꯤꯔꯣꯜ ꯑꯃ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯍꯥꯟꯅꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯇꯝꯗꯨꯅ ꯂꯥꯛꯄꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯍꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯤꯂꯜ ꯃꯌꯥꯏꯂꯣꯏꯁꯪ MYFA ꯑꯃꯗꯤ ꯃꯤꯂꯜ ꯃꯁꯥꯂꯣꯏꯁꯪ ꯑꯁꯥꯝ ꯀꯁꯥꯔ ꯈꯨꯠꯁꯝꯅꯔꯒ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯌꯦꯛ ꯍꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯤꯂꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩꯕꯨ ꯃꯤꯖꯣꯔꯥꯝꯒꯤꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯩꯈꯣꯏ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ ꯁꯤꯀꯣ꯫ NCERTꯅ ꯄꯨꯊꯣꯛꯄ ꯂꯔꯅꯤꯡ ꯊ꯭ꯔꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯒꯦꯝꯁ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯂꯃꯥꯏ 22ꯗ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅ ꯂꯥꯟꯅ ꯏꯁꯤꯜꯂꯛꯄ ꯑꯁꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ NCERT ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯏꯪ 2022-23ꯗ ꯐꯣꯡꯕ ꯚꯥꯔꯠ ꯁꯤꯟꯕ ꯊꯨꯡꯅ ꯇꯝꯅꯅꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩ ꯐꯨꯔꯨꯞꯄꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯣꯡꯒꯣꯏꯅꯔꯦ ꯍꯥꯏꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯀꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯁꯤ ꯏꯁꯛ ꯏꯔꯜ ꯁꯨꯅ ꯂꯩꯖꯕ ꯑꯇꯥꯡꯕ ꯑꯔꯤꯕ ꯑꯈꯟꯅꯕ ꯐꯨꯔꯨꯞ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯈꯟꯅꯕ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯍꯧꯖ ꯊꯦꯡꯊꯥꯡ ꯀꯌꯥꯗ ꯉꯁꯤ ꯐꯥꯎꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯀꯂꯛ ꯃꯤꯠꯌꯦꯡ ꯌꯦꯡꯕ, ꯍꯥꯠꯅꯤꯡꯕ, ꯂꯥꯟꯅ ꯂꯝꯖꯤꯡꯅꯤꯡꯕ, ꯅꯝꯊꯅꯤꯡꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯛ ꯏꯔꯜ, ꯄꯨꯀꯩ ꯂꯟꯒꯩ ꯑꯃꯗꯤ ꯄꯨꯋꯥꯔꯤꯕꯨ ꯂꯥꯟꯅ ꯍꯩꯖꯤꯟ ꯏꯁꯤꯟꯕ ꯑꯁꯤ ꯑꯅꯧꯕ ꯑꯃ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯆꯉꯥꯠ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯒꯤ ꯃꯁꯥꯛꯁꯤꯡ ꯂꯥꯟꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯑꯣꯏꯍꯟꯅꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯇꯣꯏꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟ ꯂꯝꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯤꯡ, ꯃꯦꯒꯥꯖꯤꯟ, ꯖꯔꯅꯦꯜꯁꯤꯡꯗ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯏꯁꯛ ꯏꯔꯜ ꯀꯌꯥ ꯂꯥꯟꯅ ꯏꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯆꯥꯎꯐꯟꯗꯨꯅ ꯏꯀꯥꯏ ꯐꯨꯔꯨꯞ ꯈꯨꯝꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯃꯈꯣꯏꯅ ꯊꯑꯣꯡꯈꯩ ꯆꯠꯊꯔꯛꯄ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯥꯛꯄ ꯂꯂꯣꯡ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯝꯅꯗꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯣꯏꯅ ꯑꯃꯗꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯤꯇꯩ ꯈꯨꯗꯤꯡꯃꯛꯅ ꯐꯣꯡꯂꯛꯀꯗꯕ ꯂꯥꯏꯔꯤꯛꯁꯤꯡ, ꯃꯦꯒꯥꯖꯤꯟ, ꯖꯔꯅꯦꯜꯁꯤꯡ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯈꯜ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕ, ꯁꯦꯟꯅꯕ, ꯆꯦꯛ ꯇꯧꯕ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯛ ꯏꯔꯜ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯈꯣꯡ ꯁꯣꯝꯕꯤꯗꯨꯅ ꯆꯥꯎꯈꯠꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯛ ꯏꯔꯜ ꯈꯨꯗꯤꯡꯃꯛ ꯄꯦꯇꯦꯟꯠ ꯔꯥꯏꯠ ꯇꯥꯟꯗꯨꯅ ꯊꯝꯍꯧꯕ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕ ꯍꯩꯕ, ꯃꯔꯧ ꯆꯥꯎꯕ, ꯃꯤꯇꯩꯕꯨ ꯅꯝꯊꯅꯤꯡꯕ, ꯃꯤꯇꯩꯕꯨ ꯃꯨꯊꯠꯅꯤꯡꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯀꯣꯛ ꯆꯤꯛꯈꯠꯂꯛꯄ ꯌꯥꯏ꯫